या मसी लमदम सिगी मणिपुर से लोक पत्रकार पत्रकार कोई आर्टिस्ट नहीं ना याम नमसी थक्सी खासी लेबा डिसिप्लिन लेबा तुमिना फंगे है हलकवा उसको परफॉर्म दोरिबा इकोगी एकेडमीस मखोई सब यामसी मखोई नसु ओजासन याबिरबा मदि रिसेप्शन प्रोग्राम Gospel City good news apaba wapau miyam da sandopadu miyam da khangandu aduga leiriba culture masung tradition City hanadigi leklaba pot sukmang mangba yaroi da pot muthafa yaroi da pot asidi mipum khudimangna shogat kadabani masida lining laishwangi oiba furup tinaba tinadabagi oiba wakalon asi thadoglaga magi leijariba culture masung tradition na se furup khudimangna masi yokhat kadabani shogat kadabani haiduna Logos Gospel Ministry maikaidagi masi phongdok chaningi maramaduna nei ngasi cha singna perform tobikiba yamna classic oiba pot ekoi puari ga sagona raklaba art mayam amang ngasi makoina utpi ki base masi Logos Gospel Ministry na yamna sobat chai support tawjai